ꯆꯝꯊꯣꯡ ꯌꯥꯎꯔꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯈꯤꯕꯤꯛ ꯀꯨꯝꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯁꯤꯒ ꯉꯥꯅꯨ ꯊꯣꯡꯕ ꯂꯩꯖꯔꯦ ꯑꯁꯤꯒ ꯃꯍꯤ ꯂꯩꯖꯔꯦ ꯁꯤꯒ ꯆꯝꯊꯣꯡ ꯂꯩꯔꯦ ꯑꯁꯤꯒꯅ ꯄꯦꯔꯨꯛꯀ ꯃꯤꯃꯤꯒ ꯃꯦꯠꯄ ꯑꯃ ꯂꯩꯖꯔꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯩ ꯊꯕꯤ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯍꯩ ꯃꯍꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯂꯥꯏꯛꯁꯦ ꯈꯔ ꯃꯝꯃꯝꯃꯅꯤꯀꯣ ꯑꯗꯣ ꯆꯥꯕ ꯍꯧꯔꯒ ꯃꯌꯥꯝ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯏ ꯃꯩꯁꯨ ꯂꯥꯛꯇꯦ ꯍꯩꯖꯜꯂꯦ ꯃꯌꯥꯝ ꯍꯧꯔꯁꯤ ꯍꯨꯛꯄ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯅꯣꯡ ꯆꯨꯕꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕꯅ ꯍꯥꯎꯔꯦ ꯆꯅꯝ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯕꯅꯤ hãy bùi thùng đấy ạ ngắn thùng hộp ạ ꯃꯌꯥꯝ ꯑꯩꯁꯦ ꯈꯔ ꯃꯨꯕꯅꯤ ꯑꯃꯨꯛ ꯎꯔꯝꯃꯔꯣ ꯈꯟꯖꯜꯂꯝꯃꯅꯤ ꯑꯁ ꯃꯩꯁꯨ ꯂꯥꯛꯑꯦ ꯌꯣꯡꯆꯥꯛ ꯑꯅꯧꯕꯅꯦ ꯑꯩꯅ ꯐꯧꯗꯣꯛꯑ ꯊꯝꯍꯧꯕ ꯍꯥꯎꯔꯦ ꯊꯕꯛ ꯁꯨ ꯆꯠꯄꯗ ꯀ꯭ꯋꯥ ꯆꯥꯔꯨꯕ ꯃꯣꯔꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯆꯥꯒꯦꯅ ꯄꯥꯏꯈꯠꯂꯨꯕ ꯀꯣꯡꯀꯥꯡ ꯃꯈꯨꯠꯇꯨ ꯃꯥꯜꯂꯦ ꯇꯜꯂꯕ ꯆꯥꯕ ꯑꯁ ꯃꯌꯥꯝ ꯆꯅꯝ ꯃꯄꯨꯝꯅꯤꯕꯣ
ꯌꯥꯎꯋꯦ ꯃꯩꯁꯦ ꯏꯔꯥꯡ ꯐꯠꯇꯦ ꯌꯥꯝ ꯍꯥꯏꯕ Nóng sai quá kìa. Anh một bài nước lọc là ꯌꯥꯝ ꯌꯦꯟꯖꯥꯡ ꯆꯥ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯌꯥꯗ꯭ꯔꯦ ꯑꯁ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯇꯞꯅ ꯍꯥꯡꯗꯣꯛꯑ ꯆꯥꯔꯒꯦ mềm sai xong rồi là cái video ꯊꯣꯡꯒꯥꯡꯗꯣ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ ngon rồi đó. ꯄꯨꯡ ꯊꯛꯇ ꯊꯛꯆꯜꯂ ꯂꯣꯏꯔꯦꯕ Làm mình ra đấy. ꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯃꯌꯦꯛ ꯁꯦꯡꯉꯝꯕ ꯇꯥꯔꯒꯗꯤ ꯍꯥꯄꯛꯀꯦ ꯀꯔꯤꯒꯨꯝꯕ ꯁꯦꯡꯉꯝꯗꯕ ꯇꯥꯔꯒꯅ ꯍꯥꯄꯛꯑꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ Anh thấy mấy chiếc quần là thà cái mày. ꯂꯣꯏꯕ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯐꯪꯅꯔꯁꯤ Bye bye.